Mamangda nupasina leptuna leirambasida Leishna do mga khairake mangamoi haibagum. Yarik nganbasu Leishnagi khudangdu paiduna haugatlo haibagum mamit aniduna yenglake. Leimana Bima yausang sports bu ibungoga punna yauminababu kaidawige chahi amagi amuktang thokpa kumhaini. Masidane phasana enjoy tawhogadabani. Leimana adumna hairakpaduda yarik nganbadu nokfet tawna Imana so hairi aishi yaudusidi kashu pakhatkanu. Ophelia so Leishnada pakhatana ba hairake. Pakhatkanu inamsi akhoi yampungse jagoy yam haibani. Hai kraponi wangangakpadadi. Ophelia do machin pomthoktuna amuk phami. Mathangi program do statue dance oibana mayam yaugadabasingdo loina thoklaknare. Purikso macha mamau thoklaklabada nokfet tawjai. Ikuidana music thawa haurakle. Music panarido somda Ophelia na oire. Maso puriki manakta changduna mana oina isai thage haibadagi mana oina panare. Romantic music khandana isai singdo thari. Yarik nganbana Leishnagi makhud anido paina puriba maikai amada music tuga mapa chana na jagoi do haiboi haitaboi sari. Ophelia so mirak narak yenglaga music to fat muthatli. Music to hek muthat krabada mayam do chap lepi. Angang makhoi kharana lengba mi kana yawagi yengi. Makhoi peer animu disqualified oire. Purik sumacha mamaude yengaga amuk mayam tana balaure. Atay loina tokro. Icha imau na hena lakcharak pamali ko mayam say. Lampak ta phamli ba mayam do walaw na noe. Asum na phagi tawra duna mathang program su tawrakle. Magi partner poraga sit down tawba musical chair da macha mamau na first laure. Aduga statue dance dana ahanba oikhibagi second da takre. Asumna yausang manungsi Leishna aduki matik nungaiba tangkak ama oikre magi maphamda. Yausang loikrabada chairauba amuk naksilakle. Matam mahak asi haukhiba thudra. Phaduna thamba yadabagum. Masu magi mathau chatliba katasi. Tantha kaihanda asum chatke. Hauke numit masing kaya. Leishna hanadawna hospital duty do phasana chatle. Yarik nganbaso station da handakte thaba khara chile. Yarelbagi manakta shu chattuna hena kupna yengsele. Marak sidate thobana kari karamba lalong yatliba khangba ngamde. Mana yarik nganba amadi Leishnagi makhoi anigi maphamda kari tawrakadagi haiba ngamde. Ophelia hoigi so semester hogadore. Handakte maso class lepa yadabana college leptabida chatle. Weather change tawnarakpagi nong amukta nungsa amuksa tawba weather college halakpagi lambiduda nong du chutharakle. Madi satin su purak haudraduna nong thupnaba jaga ama yenglai. Inak nakna makhoi mamsi hoigi leirak changphamda dukan ama leibadugi manakta changduna masadu nong thuppe. Ngahak hangadra yengi adubo hena dum kana chutharakle. Masadu su ingbana loire. Nong chotlibaduna makhud anido pambomduda paishinduna ingbadu khangi. Yosile ima leire pabungdi yum yorabo nong sem ka wa nganglambadu chap lepke mamaga wari sana duna gari thorakpa yai phabadu laptakna nupi macha ama leplibadu urui. Asomdagi mama lembina nong se kalli haidana noi pabungdi college ta leiri haine nangbu kada yorage yortorima thamage. Call to thamkhraga Ophelia na lepli dukandugi mamangda gari do khame. Side glass to khazik chingthaduna. Ophe satin yoroktrabo. Ophelia mangak non tharaktuna. Gari manungda famliba nupado kanano haini yengli. Nung sukanna tabaduna haire iba waduda ma phasana tahaudre. Yai phabado satin ama yauribadu khandoklaga gari dagi kumlai. Ophelia do ma oirambaduda ngakna yenglai. College la iro nangbo pungdi thengi no yambung hoida changdoro. Aise satin pura khaudre mamsi hoida changaga so ai nong se taptharga changage toba. Aiga changmina krasiro yabro. Ophelia do ik atawi ma hekta yai phabaga chatmina basi ikta pakhachaban. Masadu su ingbagi thak nikpadu ubada nasa se nong chotpa sumal na batar lo no yambung hoi phone aiga chatmina rasi.
ꯁꯤ ꯍꯥꯏꯗꯨꯅ ꯁꯥꯇꯤꯟ ꯃꯉꯣꯟꯗ ꯄꯤꯔꯛꯏ ꯑꯗꯨꯒ ꯃꯥꯗꯤ ꯅꯣꯡ ꯃꯔꯛꯇꯨꯗ ꯑꯗꯨꯝ ꯀꯨꯝꯊꯈ꯭ꯔꯦ ꯑꯣꯐꯦꯂꯤꯌꯥꯗꯣ ꯁꯦꯀꯦꯟ ꯑꯃꯅꯤ ꯂꯦꯞꯄꯒ ꯂꯩ ꯌꯥꯏꯐꯕꯗꯤ ꯒꯥꯔꯤꯗ ꯀꯥꯈ꯭ꯔꯦ ꯃꯥꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯀꯨꯝꯂꯛꯇꯨꯅ ꯒꯥꯔꯤ ꯀꯥꯔꯛꯏ ꯁꯥꯇꯤꯟ ꯊꯨꯞꯆꯤꯜꯂꯛꯄꯗꯣ ꯅꯥꯀꯟꯗꯒꯤ ꯌꯥꯏꯐꯕꯅ ꯇꯥꯞ ꯄꯥꯏꯈ꯭ꯔꯦ ꯃꯈꯨꯠꯇꯒꯤ ꯈꯪꯂꯧ ꯂꯧꯈꯤꯕꯗꯨꯗ ꯑꯣꯐꯦꯂꯤꯌꯥꯗꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯊꯀꯠꯈ꯭ꯔꯦ ꯅꯨꯄꯥꯗꯨꯗꯤ ꯈꯪꯕ ꯅꯠꯇꯦ ꯃꯅꯤꯡ ꯁꯥꯏꯠꯇꯒꯤ ꯐꯤ ꯑꯊꯥꯕ ꯑꯃ ꯂꯧꯗꯨꯅ ꯑꯣꯐꯦꯂꯤꯌꯥꯗ ꯄꯤꯔꯛꯏ ꯃꯁꯥꯗꯣ ꯈꯔꯒ ꯊꯀꯠꯂꯤꯉꯩ ꯑꯣꯐꯦꯂꯤꯌꯥꯗꯣ ꯑꯃꯨꯛ ꯇꯤꯡꯉꯛ ꯌꯥꯏꯐꯕꯗ ꯌꯦꯡꯉꯛꯏ ꯀꯩꯗꯧꯔꯒꯦ ꯍꯥ ꯑꯣꯐꯦꯂꯤꯌꯥꯗꯣ ꯚꯥꯞ ꯑꯣꯏꯗ ꯍꯥꯏꯔꯨꯕꯅꯤ ꯌꯥꯏꯐꯕꯗꯣ ꯑꯣꯐꯦꯂꯤꯌꯥꯅ ꯏꯄꯥ ꯄꯥꯈꯠꯄ ꯎꯕꯗ ꯅꯁꯥ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕꯣ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯌꯥꯏꯐꯕ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥꯅ ꯑꯣꯏꯅ ꯑꯣꯐꯦꯂꯤꯌꯥꯗ ꯐꯤꯗꯨ ꯏꯟꯁꯤꯟꯕꯤꯔꯛꯏ ꯅꯥꯕꯒ ꯌꯥꯔꯣꯏꯁꯦ ꯑꯗꯨ ꯍꯥꯏꯗꯨꯅ ꯑꯣꯐꯦꯂꯤꯌꯥꯒꯤ ꯃꯀꯣꯛꯇ ꯃꯈꯨꯠꯇꯨꯅ ꯅꯥꯟꯊꯕꯤꯔꯛꯏ ꯃꯇꯧꯗꯨꯗ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯃꯤꯠꯆꯥꯟꯅꯩ ꯑꯣꯐꯦꯂꯤꯌꯥ ꯋꯥꯈꯜꯗꯅ ꯀꯩꯒꯤꯅꯣ ꯑꯩꯅ ꯑꯁꯨꯛ ꯌꯥꯝ ꯄꯥꯈꯠꯂꯤꯁꯤꯕꯣ ꯀꯩꯒꯤꯅꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯏꯁꯤꯕꯣ ꯃꯤꯍꯨꯜꯒꯁꯦ ꯂꯣꯏ ꯄꯣꯛꯈꯥꯏꯗꯧꯔꯦꯕ ꯑꯩ ꯑꯣ ꯒꯣꯗ ꯒꯥꯔꯤꯁꯦ ꯈꯔ ꯊꯨꯅ ꯑꯝꯇ ꯊꯧꯍꯟꯈ꯭ꯔꯣ ꯁꯣꯝꯗ ꯅꯨꯄꯥꯁꯤꯁꯨ ꯋꯥꯈꯜꯗ ꯁꯣꯜꯂꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯥ ꯍꯦꯛ ꯎꯕꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯊꯕꯛ ꯇꯧꯒꯦ ꯈꯜꯂꯤꯁꯤꯕꯣ ꯑꯣꯐꯦꯂꯤꯌꯥ ꯃꯃꯥꯏꯗꯨ ꯐꯠ ꯑꯣꯟꯊꯣꯛꯈꯤ ꯌꯥꯏꯐꯕꯁꯨ ꯈꯧꯗꯦꯝꯗꯨꯅ ꯁꯤꯠ ꯕꯦꯜ ꯐꯥꯔꯦꯀꯣ ꯑꯩ ꯒꯥꯔꯤ ꯊꯧꯔꯒꯦ ꯁꯤ ꯈꯛ ꯍꯥꯏꯔꯒ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯈ꯭ꯔꯦ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯍꯥꯏꯅꯗꯦ ꯌꯥꯏꯐꯕꯅ ꯑꯣꯐꯦꯂꯤꯌꯥꯕꯨ ꯌꯥꯏꯔꯤꯛ ꯉꯥꯟꯕ ꯍꯣꯏꯗ ꯊꯤꯟꯕꯤꯔꯝꯂꯒ ꯃꯥꯁꯨ ꯀꯨꯏꯅ ꯂꯩꯔꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯂꯩꯁꯅ ꯃꯥꯒꯤ ꯀꯦꯕꯤꯟꯗ ꯐꯝꯗꯨꯅ ꯂꯩ ꯉꯁꯤ ꯃꯥꯒꯤ OPD ꯇꯥꯏꯃꯤꯡꯗ ꯄꯦꯁꯦꯟꯁꯨ ꯀꯌꯥ ꯂꯥꯛꯇꯕꯅ ꯃꯥ ꯋꯥꯔꯗꯇ ꯔꯥꯎꯟ ꯆꯠꯅꯕ ꯄꯦꯁꯦꯟꯁꯤꯡꯗꯨꯒꯤ ꯂꯤꯁꯇꯨ ꯌꯦꯡꯉꯤ ꯃꯦꯝ ꯚꯤꯖꯤꯇꯔ ꯑꯃ ꯂꯥꯛꯑꯦ ꯆꯪꯍꯟꯖꯔꯛꯎꯔꯥ ꯅꯔꯁ ꯑꯃꯅ ꯆꯪꯂꯛꯇꯨꯅ ꯍꯪꯂꯕꯗꯨꯗ ꯀꯅꯥꯅꯤ ꯍꯥꯏꯒꯦ ꯍꯟꯗꯛ ꯑꯍꯜ ꯑꯃ ꯂꯩꯈꯤꯗꯕ ꯄꯦꯁꯦꯟꯗꯨꯒꯤ ꯍꯁꯕꯦꯟꯗꯨꯅꯦ ꯃꯦꯝ ꯂꯩꯁꯅ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯨꯅ ꯆꯪꯍꯜꯂꯛꯑꯣ ꯍꯥꯏꯔꯦ ꯏꯕꯣꯍꯜ ꯊꯣꯡ ꯃꯌꯥꯗꯨꯗ ꯂꯦꯞꯇꯨꯅ ꯑꯩ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ ꯗꯣꯛꯇꯔ ꯆꯪꯕꯤꯔꯛꯑꯣ ꯁꯥꯔ ꯐꯝꯁꯤ ꯏꯕꯣꯍꯜꯗꯨ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯊꯩ ꯁꯥꯔ ꯍꯛꯆꯥꯡ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ ꯗꯣꯛꯇꯔ ꯂꯩꯁꯅꯥꯗꯣ ꯉꯥꯏꯍꯥꯛꯇꯤ ꯋꯥꯔꯤ ꯍꯧꯐꯝ ꯈꯪꯗꯦ ꯃꯥ ꯈꯪꯉꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯊꯣꯛꯂꯤꯕꯗꯨꯒꯤ ꯃꯔꯝ ꯈꯔ ꯃꯈꯩꯗꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯕꯣꯍꯜꯅ ꯑꯣꯏꯈꯤꯕ ꯐꯤꯕꯝ ꯃꯥ ꯃꯗꯨ ꯄꯨꯝꯕ ꯀꯥꯎꯗ꯭ꯔꯤ ꯗꯣꯛꯇꯔꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯪꯖꯒꯦ ꯍꯥꯏꯅ ꯑꯩꯁꯦ ꯂꯥꯛꯆꯕꯅꯤ ꯀꯩ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯁꯥꯔ ꯂꯥꯟꯅꯗꯤ ꯂꯧꯕꯤꯈꯤꯅꯨ ꯗꯣꯛꯇꯔ ꯑꯩꯁꯨ ꯆꯤꯡꯅꯕ ꯈꯔ ꯐꯪꯕꯗꯒꯤ ꯗꯣꯛꯇꯔꯗ ꯍꯪꯒꯠꯆꯒꯦ ꯇꯧꯕꯅꯤ ꯂꯩꯁꯅꯥ ꯏꯕꯣꯍꯜꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯁꯦꯀꯦꯟ ꯑꯃꯅꯤ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯏꯕꯣꯍꯜ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝꯁꯤ ꯍꯥꯏꯁꯤꯔꯥ ꯍꯥꯏꯒꯨꯝꯁꯤꯔꯥ ꯉꯥꯏꯍꯥꯛꯇꯨ ꯈꯟꯖꯥꯟꯅꯩ ꯃꯥꯅ ꯍꯪꯅꯤꯡꯂꯤꯕ ꯋꯥꯍꯪꯁꯤ ꯃꯥꯡꯗ ꯐꯝꯂꯤꯕ ꯗꯣꯛꯇꯔ ꯃꯉꯣꯟꯗ ꯍꯦꯟꯅ ꯀꯥꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯋꯥꯈꯜ ꯈꯟꯗꯕ ꯅꯠꯇꯦ ꯗꯣꯛꯇꯔ ꯑꯩꯒꯤ ꯂꯣꯏꯅꯕꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯑꯦꯛꯁꯤꯗꯦꯟ ꯅꯠꯇꯦ ꯍꯥꯏꯕ ꯗꯣꯛꯇꯔꯅꯁꯨ ꯈꯪꯕꯤꯕ ꯅꯠꯇ꯭ꯔꯥ ꯂꯩꯁꯅ ꯋꯥꯍꯪꯗꯨ ꯃꯥ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯈꯪꯗꯦ ꯃꯥꯅ ꯈꯪꯂꯤꯕꯁꯤꯡꯗꯨ ꯍꯥꯏꯕꯗ ꯃꯔꯨ ꯑꯣꯏꯕ ꯃꯔꯝ ꯑꯃꯗꯤ ꯋꯥꯠꯀꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯉꯤ ꯍꯥꯏꯕ ꯌꯥꯗꯕ ꯋꯥꯐꯝꯁꯤ ꯃꯥꯅ ꯀꯔꯝꯅ ꯏꯕꯣꯍꯜꯗ ꯈꯪꯉꯤ ꯍꯥꯏꯔꯨꯒꯅꯤ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨ ꯃꯥ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯗꯣꯛꯇꯔꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯃꯁꯨ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯥ ꯂꯩꯁꯅ ꯍꯟꯗꯛꯀꯤ ꯋꯥꯍꯩꯗꯨꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯃꯥꯒꯤ ꯅꯛꯅ ꯂꯣꯏꯅꯕ ꯃꯤꯑꯣꯏ ꯈꯛꯇꯅ ꯋꯥꯔꯤ ꯑꯁꯤ ꯈꯪꯕꯅꯤ ꯑꯗꯨꯕꯨ ꯏꯕꯣꯍꯜꯅ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯗꯨ ꯈꯪꯅ ꯍꯥꯏꯔꯛꯄꯁꯤꯗ ꯏꯕꯣꯍꯜꯗ ꯆꯤꯡꯅꯅ ꯌꯦꯡꯂꯛꯏ ꯗꯣꯛꯇꯔ ꯑꯩꯁꯨ ꯗꯣꯛꯇꯔꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯍꯥꯟꯅꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ ꯍꯧꯖꯤꯛ ꯗꯣꯛꯇꯔꯒꯤ ꯃꯐꯝꯗ ꯐꯪꯂꯤꯕ ꯆꯩꯅꯥ ꯑꯗꯨꯒꯨꯝꯅ ꯑꯩꯒꯤ ꯏꯐꯝꯗꯁꯨ ꯀꯣꯛꯄ ꯌꯥꯔꯣꯏꯗꯕ ꯆꯩꯅꯥ ꯑꯃ ꯄꯨꯝꯗꯨꯅ ꯊꯝꯂꯤ ꯂꯩꯁꯅꯥ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯆꯤꯟꯗꯨꯗꯒꯤ ꯏꯕꯣꯍꯜꯗ ꯋꯥꯍꯪ ꯈꯔ ꯍꯪꯅꯤꯡꯂꯕꯁꯨ ꯃꯥ ꯉꯝꯗ꯭ꯔꯦ ꯁꯣꯔ ꯍꯣꯜꯂꯤꯕꯗꯨ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯜꯂꯛꯂꯦ ꯐꯝꯂꯤꯕꯗꯨꯁꯨ ꯉꯝꯂꯛꯇ꯭ರೆ ꯃꯥꯡꯗ ꯎꯔꯤꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯛꯂꯦ ꯂꯩꯁꯅꯥ ꯐꯝꯂꯝꯕꯗꯨ ꯍꯧꯒꯠꯇꯨꯅ ꯃꯈꯣꯡꯗꯨ ꯌꯥꯝ ꯋꯥꯅ ꯊꯥꯡꯉꯤ ꯏꯕꯣꯍꯜ ꯂꯩꯁꯅꯥꯒꯤ ꯃꯇꯧꯗꯨꯗ ꯀꯩꯗꯧꯔꯒꯦ ꯗꯣꯛꯇꯔ ꯀꯩꯗꯧꯔꯒꯦ ꯂꯩꯁꯅꯥ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯈꯨꯠ ꯑꯗꯨꯅ ꯃꯥꯒꯤ ꯃꯁꯥ ꯉꯥꯛꯄꯤꯒꯦ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯏꯕ ꯏꯕꯣꯍꯜꯕꯨ ꯏꯟꯊꯣꯔꯛꯏ
ꯀꯦꯕꯤꯟꯗꯨꯒꯤ ꯊꯣꯡꯗꯨ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯌꯥꯝ ꯋꯥꯅ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯦ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯂꯩꯁꯅꯥꯗꯨ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ꯫ ꯂꯩꯃꯥꯏꯗ ꯃꯁꯥꯗꯨ ꯇꯨꯊꯈ꯭ꯔꯦ꯫ (2016) ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯅꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯄꯥꯗꯣ ICU ꯔꯨꯝꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯗ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯨꯄꯤ ꯃꯆꯥꯗꯣ ꯋꯥ ꯉꯥꯡꯕ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ꯫ ꯂꯥꯞꯇꯛꯅ ꯃꯃꯥꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨꯁꯨ ꯃꯥ ꯇꯥꯏ꯫ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅꯤ ꯃꯥꯅ ꯇꯠꯇꯅ ꯁꯣꯜꯂꯝꯕꯗꯣ꯫ ꯑꯩ ꯋꯥꯈꯜꯁꯦ ꯏꯪꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯏꯆꯥꯅꯨꯄꯤꯁꯤꯒꯤ ꯃꯇꯧ ꯎꯔꯒ ꯑꯩ ꯍꯦꯟꯅ ꯋꯥꯈꯜꯁꯦ ꯄꯤꯛꯁꯤꯜꯂꯤ꯫ ꯏꯉꯦꯜꯂꯩꯕꯨ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯅꯨꯄꯤꯁꯤꯡꯅ ꯊꯦꯝꯖꯤꯟꯕꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯅꯥꯗꯤ ꯃꯃꯥꯒꯤ ꯊꯋꯥꯏ ꯋꯥꯅ ꯁꯣꯜꯂꯛꯏꯕ ꯋꯥꯍꯩꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯄꯪꯁꯤꯟꯈꯤꯕꯒꯨꯝ ꯐꯥꯎꯔꯤ꯫ ꯌꯥꯜꯂꯤꯕ ꯁ꯭ꯀꯨꯜ ꯕꯦꯒꯇꯨꯗꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯥꯏꯔꯤꯛ ꯉꯥꯟꯕꯗ ꯀꯣꯜ ꯇꯧꯏ꯫ ꯔꯤꯡꯗꯤ ꯆꯠꯂꯤ ꯑꯗꯨꯕꯨ ꯄꯥꯏꯔꯛꯇꯦ꯫ ꯂꯩꯁꯅꯥꯗꯤ ꯑꯃꯨꯛꯀꯁꯨ ꯍꯟꯖꯤꯟꯗꯨꯅ ꯇꯧꯏ ꯑꯗꯨꯁꯨ ꯄꯥꯏꯔꯛꯇꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯜꯗꯨ ꯄꯥꯏꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯇꯧꯏ ꯑꯗꯨꯕꯨ ꯑꯗꯨꯝ ꯄꯥꯏꯔꯛꯇ꯭ꯔꯦ꯫ ꯂꯩꯁꯅꯥ ꯈꯣꯟꯖꯦꯜꯗꯨ ꯅꯤꯛꯇꯨꯅ ꯌꯥꯏꯔꯤꯛ ꯉꯥꯟꯕ ꯄ꯭ꯂꯤꯖ ꯄ꯭ꯂꯤꯖ ꯅꯪ ꯀꯣꯜꯁꯦ ꯑꯝꯇꯪ ꯄꯥꯏꯔꯛꯎꯕ꯫ ICUꯒꯤ ꯄꯦꯁꯦꯟꯁꯤꯔꯣ? ꯌꯥꯔꯔꯣꯏꯗ ꯃꯇꯝ ꯍꯦꯜꯂꯤ꯫ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄ ꯅꯔꯁ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯂꯩꯁꯅꯥ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯐꯣꯟꯗꯨꯁꯨ ꯂꯩꯃꯥꯏꯗ ꯀꯦꯟꯈ꯭ꯔꯦ꯫ ꯅꯔꯁ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯆꯠꯈꯤꯕꯗꯨ ꯃꯇꯨꯡ ꯏꯟꯒꯦ ꯍꯥꯏꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯕꯒ ꯇꯨꯡꯂꯣꯝꯗꯒꯤ ꯃꯃꯥꯅ ꯀꯞꯂꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯛꯏ꯫ ꯅꯠꯇꯦ ꯀꯩꯅꯣ ꯃꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯏꯕꯨꯡꯉꯣ? ꯅꯠꯇꯦ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯌꯥꯔꯣꯏ ꯃꯗꯨ ꯌꯥꯔꯣꯏꯌꯦ꯫ ꯏꯆꯥꯅꯨꯄꯤꯁꯤꯅ ꯋꯥꯁꯦ ꯇꯥꯕꯗ ꯃꯥ ꯀꯔꯤ ꯍꯥꯏꯒꯅꯤ? ꯑꯩ ꯍꯧꯖꯤꯛꯃꯛ ꯗꯣꯛꯇꯔꯒ ꯋꯥꯔꯤ ꯁꯥꯈꯤ꯫ ꯈꯥꯝꯒꯅꯣ ꯁꯦ ꯑꯩꯕꯨ ꯈꯥꯝꯒꯅꯣ꯫ ꯑꯩ ꯗꯣꯛꯇꯔꯗꯅꯦ ꯑꯁꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯥꯕꯨ ꯀꯜꯂꯣ ꯍꯥꯏꯖꯈꯤ꯫ ꯁꯦ ꯑꯩꯕꯨ ꯈꯥꯝꯒꯅꯣ꯫ ꯂꯩꯁꯅꯥ ꯃꯁꯥꯗꯨ ꯇꯔꯪ ꯑꯃꯗ ꯂꯩꯈ꯭ꯔꯦ꯫ ꯃꯁꯥ ꯄꯨꯝꯕ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯄꯥꯅ ꯋꯥꯈꯜ ꯇꯥꯗ ꯂꯩꯔꯤꯕ ꯔꯨꯝꯗꯨꯗ ꯃꯃꯤꯠꯇꯨꯗꯤ ꯀꯨꯞꯇ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯈ꯭ꯔꯤꯁꯇꯤꯒ ꯑꯜꯚꯤꯅꯥꯒꯁꯨ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯌꯥꯏꯐꯕ ꯂꯣꯌꯥꯉꯝꯕ ꯗꯦꯅꯤꯌꯦꯜ ꯃꯈꯣꯏ ꯑꯍꯨꯝꯗꯨꯅ ꯏꯉꯦꯜꯂꯩꯅ ꯂꯩꯕ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯍꯦꯛ ꯎꯕꯒ ꯃꯄꯤ ꯇꯥꯔꯛꯂꯦ꯫ ꯈ꯭ꯔꯤꯁꯇꯤꯗꯨ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯛꯏ꯫ ꯑꯜꯚꯤꯅꯥꯅ ꯂꯩꯁꯅꯥꯒꯤ ꯃꯔꯤꯡꯖꯨꯝꯗ ꯄꯥꯏꯗꯨꯅ ꯂꯩ꯫ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤꯕꯅꯤ꯫ ꯋꯥꯍꯩꯅ ꯅꯠꯇ꯭ꯔꯕꯁꯨ ꯊꯦꯝꯖꯤꯟꯕꯤꯔꯤꯕꯅꯤ꯫ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ꯫ ꯑꯩ ꯋꯥꯈꯜꯁꯦ ꯀꯩ ꯈꯟꯒꯗꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯈ꯭ꯔꯤꯁꯇꯤ꯫ ꯑꯩ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ꯫ ꯑꯩ ꯀꯩꯗꯧꯅꯤ? ꯕꯕꯥꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯕꯁꯦ ꯎꯔꯒ ꯑꯩ ꯍꯦꯟꯅ ꯃꯤꯄꯥꯏꯔꯦ꯫ ꯑꯜꯕꯤꯅꯥ ꯑꯩꯅꯀꯣ ꯌꯥꯏꯔꯤꯛ ꯉꯥꯟꯕꯗ ꯀꯣꯜ ꯇꯧꯕꯅꯤ꯫ ꯃꯥ ꯄꯥꯏꯔꯛꯇꯦ꯫ ꯍꯟꯖꯤꯟ ꯇꯧꯏ ꯑꯗꯨꯕꯨ ꯃꯥ ꯑꯩꯁꯦ ꯇꯁꯦꯡꯅ ꯃꯥꯅ ꯑꯣꯟꯁꯤꯟꯅꯅꯤꯡꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯩꯗꯤ ꯃꯥꯒꯤ ꯃꯄꯥꯎ ꯉꯥꯏꯅ ꯁꯨꯝ ꯂꯥꯞꯊꯣꯛꯈ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯅ ꯑꯁꯨꯝꯅ ꯂꯩꯕꯁꯦ ꯃꯥ ꯈꯪꯉꯝꯒꯗ꯭ꯔꯥ? ꯃꯥ ꯈꯪꯉꯝꯒꯗ꯭ꯔꯕ? ꯀꯞꯇꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯗ ꯅꯨꯄꯤ ꯃꯆꯥꯗꯣ ꯋꯥ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯍꯦꯟꯅ ꯑꯗꯨꯝ ꯍꯤꯛ ꯀꯞꯂꯛꯂꯦ꯫ ꯈ꯭ꯔꯤꯁꯇꯤꯅ ꯂꯩꯁꯅꯥ ꯁꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯀꯞꯄꯗꯤ ꯕꯕꯥꯅ ꯍꯌꯦꯡ ꯋꯥꯈꯜ ꯇꯥꯔꯛꯑꯒ ꯅꯨꯡꯉꯥꯏꯔꯣꯏꯌꯦ꯫ ꯃꯃꯥꯁꯨ ꯅꯪꯅ ꯀꯞꯄ ꯎꯔꯗꯤ ꯍꯦꯟꯅ ꯋꯥꯈꯜ ꯁꯣꯟꯊꯔꯅꯤꯕ꯫ ꯑꯜꯕꯤꯅꯥꯅꯁꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯑꯗꯨꯅꯦ ꯂꯩꯁꯅꯥ ꯁꯦ ꯀꯞꯄꯅꯨꯁꯦ ꯕꯕꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ꯫ ꯀꯞꯄꯅꯨꯁꯦ꯫ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯅ ꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯏꯉꯦꯜꯂꯩꯗꯨ ꯃꯁꯥꯗꯨ ꯋꯥꯈꯜ ꯇꯥꯔꯛꯇ꯭ꯔꯗꯨꯅ ꯃꯌꯥꯝ ꯆꯪꯅꯕꯗꯨ ꯎꯕꯗ ꯂꯩꯁꯅꯥ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯃꯥ ꯁꯤ ꯀꯩꯗꯧꯔꯒꯦ? ꯀꯀꯥ ꯃꯃꯥꯁꯦ ꯀꯩꯗꯧꯔꯒꯦ? ꯗꯣꯝꯆꯥ ꯃꯃꯥꯁꯦ ꯀꯩꯗꯧꯔꯒꯦꯕ? ꯃꯃꯥ ꯂꯩꯁꯅꯥꯗꯨ ꯇꯧꯔꯛꯂꯤꯕ ꯃꯇꯧꯁꯤꯗ ꯃꯥ ꯃꯁꯥꯗꯨ ꯀꯔꯤ ꯇꯧꯒꯅꯤ ꯈꯪꯗ꯭ꯔꯦ꯫ ꯃꯁꯥꯗꯨ ꯅꯤꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯃꯥ ꯏꯉꯦꯜꯂꯩꯕꯨ ꯑꯦꯃꯔꯖꯦꯟꯁꯤ ꯋꯥꯔꯗꯂꯣꯝꯗ ꯄꯨꯈ꯭ꯔꯦ꯫ ꯃꯥꯅ ꯃꯟꯗꯣꯝꯆꯥ ꯃꯅꯦ ꯂꯩꯕꯁꯤꯡꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯍꯧꯏ꯫ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯂꯩꯔꯤꯕ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯗꯨ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯔꯤꯕꯅꯤ꯫ ꯂꯩꯁꯅꯥꯅ ꯑꯣꯏꯔꯤꯕ
ꯏꯉꯦꯂꯩꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯟꯗꯣꯝꯆꯥꯅ ꯊꯦꯝꯗꯨꯅ ꯂꯩꯁꯅꯥꯗꯨ ꯉꯍꯥꯛ ꯇꯨꯝꯊꯈꯤꯕ ꯃꯇꯥꯡꯅꯤ꯫ ꯏꯉꯦꯂꯩꯗꯨ ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯒ ꯃꯕꯨꯛꯅꯤꯡꯗꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅꯅꯤ ꯄꯨꯟꯁꯤꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯊꯥꯖꯗꯕ ꯃꯤꯀꯨꯞ ꯑꯗꯨ, ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯑꯗꯨ, ꯅꯤꯡꯊꯦꯝ ꯃꯁꯥꯗꯨ ꯀꯔꯤ ꯂꯥꯏꯑꯣꯡꯅꯣ ꯍꯥꯏꯕ ꯈꯪꯗ ꯑꯗꯨꯃꯛ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯏꯉꯦꯂꯩꯗꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯑꯉꯥꯎꯕꯤꯒꯨꯝ ꯀꯞꯂꯤ꯫ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯗ ꯀꯣꯟꯗꯨꯅ ꯀꯞꯂꯤ꯫ ꯂꯣꯌꯥꯉꯝꯕꯗꯤ ꯏꯉꯦꯂꯩꯒꯤ ꯃꯁꯥꯕꯨ ꯉꯥꯛꯄꯤꯗꯨꯅ ꯂꯩ꯫ ꯗꯦꯅꯦꯜ ꯌꯥꯏꯐꯕꯁꯨ ꯑꯗꯨꯃꯉꯥꯏ ꯃꯃꯥꯏ ꯃꯃꯤꯠ ꯏꯉꯥꯡ ꯉꯥꯡꯗꯨꯅ ꯂꯩ꯫ ꯒꯦꯁꯇ꯭ꯔꯣꯒꯤ ꯄꯦꯁꯦꯟꯁꯤꯗ ꯀꯔꯤꯅꯣ ꯅꯣꯏ ꯃꯌꯥꯝꯁꯤꯅ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯄꯦꯁꯦꯟꯁꯤꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯅ ꯋꯥꯔꯤꯁꯦ ꯈꯪꯈꯤꯕꯗ ꯑꯩꯒꯤ ꯏꯖꯠ ꯀꯔꯤ ꯑꯣꯏꯒꯅꯤ? ꯁꯔ, ꯑꯩꯈꯣꯏꯗꯤ ꯁꯔꯅ ꯍꯥꯏꯕ ꯄꯦꯁꯦꯟꯗꯣ ꯃꯥꯜꯂꯨꯕꯗꯨ ꯄꯦꯁꯦꯟꯒꯤ ꯃꯃꯤꯡ ꯃꯊꯥ ꯑꯇꯣꯞꯄ ꯗꯤꯇꯦꯜꯁ ꯂꯣꯏꯅ ꯆꯦꯛ ꯇꯧꯔꯒ ꯊꯕꯛ ꯇꯧꯕ ꯀꯩꯗꯧꯒꯦ ꯅꯣꯏ? ꯅꯤꯡꯊꯦꯝ ꯀꯧꯏ ꯍꯥꯏꯗꯅ ꯍꯦꯛꯇ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯅꯤꯡꯊꯦꯝ ꯀꯧꯕ ꯄꯦꯁꯦꯟ ꯑꯃ ꯍꯦꯛꯇ ꯑꯩꯉꯣꯟꯗꯁꯨ ꯄꯥꯎ ꯍꯥꯏꯔꯝꯗꯅ ꯊꯕꯛ ꯄꯥꯏꯈꯠꯂꯝꯕ? ꯁꯣꯔꯤ ꯁꯔ. ꯍꯩ, ꯁꯣꯔꯤꯗꯨꯅ ꯍꯧꯖꯤꯛ ꯁꯣꯛꯂꯤꯕꯁꯤ ꯀꯣꯛꯍꯟꯕ ꯌꯥꯔꯗ꯭ꯔꯣ? ꯅꯨꯄꯥꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯄꯦꯁꯦꯟꯗꯨꯗ ꯄꯥꯏꯔꯤꯕ ꯐꯥꯏꯜꯗꯨꯅ ꯊꯥꯏ꯫ ꯌꯥꯏꯐꯕ, ꯗꯦꯅꯦꯜ, ꯋꯥꯔꯤꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯏ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯈꯖꯤꯛ ꯀꯣꯔꯅꯔ ꯑꯣꯏꯕ ꯖꯒꯥ ꯑꯃꯗ ꯁꯥꯟꯅꯕꯅꯤ ꯋꯥꯔꯤꯗꯨ꯫ ꯃꯈꯣꯏꯅꯤꯅ ꯆꯠꯊꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯡꯕꯗꯨ ꯎꯔꯒ ꯂꯣꯌꯥꯉꯝꯕꯗꯨ ꯃꯈꯣꯏꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯅꯕꯥꯅꯤꯅ ꯌꯦꯡꯉꯤꯗꯨꯕꯣ? ꯗꯦꯅꯦꯜꯅ ꯂꯣꯌꯥ, ꯂꯩꯁꯅꯥ ꯍꯣꯏ ꯕꯕꯥꯒꯤꯁꯦ ꯀꯩꯅꯣꯝ ꯂꯩꯕ ꯃꯥꯜꯂꯦ. ꯅꯨꯄꯥꯁꯦ ꯀꯅꯥꯅꯣ ꯃꯁꯛ ꯑꯝꯇꯪ ꯈꯪꯗꯣꯛꯁꯤ. ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯅꯥꯀꯟꯒꯤ ꯀꯣꯔꯅꯔꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯅꯨꯄꯥꯗꯨꯒ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯒꯗ ꯌꯦꯡꯂꯤ꯫ ꯆꯦꯛꯁꯤꯟꯗꯕ. ꯏꯃꯨꯡꯁꯤꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯑꯣꯏꯒꯅꯤ? ꯑꯩꯅ ꯁꯨꯛ ꯋꯥꯅ ꯁꯦꯝꯒꯠꯆꯔꯛꯄꯁꯤ ꯅꯈꯣꯏ ꯋꯥꯈꯜ ꯌꯥꯎꯗꯕ ꯈꯔ ꯂꯩꯕꯗꯒꯤꯅꯦ ꯂꯣꯏꯅꯃꯛ ꯃꯥꯡꯍꯟꯒꯗꯧꯔꯤ. ꯋꯥ ꯉꯥꯡꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯁꯛꯇꯨ ꯎꯅꯕ ꯂꯣꯌꯥꯗꯨ ꯃꯨꯟꯅ ꯌꯦꯡꯅꯕ ꯍꯣꯠꯅꯩ꯫ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯗꯨꯗꯤ ꯍꯥꯟꯅ ꯇꯥꯈ꯭ꯔꯕꯒꯨꯝ ꯇꯧꯏ꯫ ꯄꯥꯕꯨꯡ. ꯌꯦꯛꯉꯝꯕꯅ ꯌꯨꯅꯤꯐꯣꯔꯝꯗꯨꯒ ꯉꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯥꯡꯗ ꯂꯦꯞꯈꯤꯕꯗꯨ ꯎꯕꯗ ꯁꯣꯝꯗ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤꯕ ꯅꯨꯄꯥ ꯑꯍꯨꯝꯁꯤ ꯉꯛꯅ ꯌꯦꯡꯅꯩ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯌꯦꯛꯉꯝꯕ ꯍꯣꯏꯒꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯋꯥꯈꯜꯗꯁꯨ ꯈꯟꯗꯕ ꯅꯠꯇꯦ꯫ ꯌꯦꯛꯉꯝꯕ ꯃꯄꯥꯅ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝꯗ ꯂꯩꯔꯝꯕꯗꯨꯗ ꯃꯥꯁꯨ ꯋꯥ ꯍꯥꯏꯒꯦ ꯈꯟꯕꯗꯨ ꯉꯝꯗ꯭ꯔꯦ꯫ ꯑꯃꯨꯛ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯀꯦ ꯇꯧꯕꯗꯨ ꯎꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯍꯨꯝꯗꯨ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯌꯦꯛꯉꯝꯕꯅ ꯎꯕꯗꯤ ꯎꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠ ꯑꯁꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯍꯨꯝꯗꯨꯅ ꯌꯦꯛꯉꯝꯕꯒꯤ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯈꯪꯗ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯀꯔꯤ ꯀꯔꯝꯕ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯕꯗꯤ ꯇꯥꯔꯨꯕ ꯎꯔꯨꯕ ꯈꯔꯗꯨꯅ ꯆꯤꯡꯅꯗꯕ ꯉꯝꯗ꯭ꯔꯦ꯫ ꯑꯣꯏꯈꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯃꯤꯀꯨꯞ ꯑꯃ ꯃꯃꯥ ꯃꯆꯥꯒꯤ ꯄꯨꯟꯁꯤꯗꯗꯤ꯫ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥ, ꯃꯄꯥ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥ, ꯆꯩꯅꯥꯁꯤꯡ ꯑꯁꯤ ꯐꯪꯗꯕ ꯀꯅꯥ ꯑꯃꯅꯗꯤ ꯈꯪꯂꯣꯏ꯫ ꯆꯩꯅꯥ ꯐꯪꯂꯤꯕ ꯃꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯕ꯫ ꯅꯤꯡꯊꯦꯝꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯃꯌꯨꯝꯗ ꯄꯨꯊꯔꯛꯂꯦ꯫ ꯃꯅꯥꯎꯅꯨꯄꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯈꯔꯅ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯒꯤ ꯃꯁꯥꯗ ꯑꯣꯏꯔꯝꯃꯤꯕ ꯐꯤꯚꯝ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯅ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯣꯠꯂꯦ ꯈꯪꯕꯅ ꯃꯈꯣꯏꯗꯣ ꯀꯔꯃ ꯃꯅꯨꯡ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏ ꯈꯔ ꯇꯧꯗꯨꯅ ꯅꯤꯡꯊꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯨꯅ ꯏꯔꯥꯡ ꯍꯧꯔꯦ꯫ ꯑꯩꯒꯤ ꯌꯥꯝꯕ ꯀꯩꯁꯨ ꯃꯁꯥꯗ ꯂꯩꯅꯥ ꯂꯩꯇꯕ ꯃꯤ ꯑꯃꯕꯨ ꯃꯈꯣꯏꯅ ꯁꯪꯒ ꯂꯩ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯤꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯤꯝꯇ ꯎꯔꯣꯏ ꯈꯪꯂꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯦ ꯑꯩ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯧꯄꯥ ꯌꯥꯏꯃꯗꯨꯅ ꯄꯦꯟꯗꯅ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯏꯇꯩꯃ ꯑꯃꯗꯤ ꯏꯕꯦꯝꯃꯒꯤ ꯈꯜꯂꯒ ꯃꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯦ ꯈꯪꯍꯟꯕꯗꯤ ꯐꯕꯅꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯎꯅꯨꯄꯥ ꯅꯨꯄꯤꯅꯤ ꯍꯥꯏꯔꯛꯂꯤꯕꯗꯨ ꯃꯈꯣꯏ ꯑꯅꯤ ꯃꯥꯟꯅꯗꯨꯅ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯃꯈꯣꯏꯅ ꯏꯔꯥꯡ ꯍꯧꯔꯤꯉꯩ ꯊꯪꯅ ꯊꯪꯅꯅ ꯄꯦꯁꯦꯟ 4ꯃꯨꯛ ꯂꯩꯇꯕꯒꯤ ꯄꯥꯎ ꯇꯥꯔꯛꯏ꯫ ꯃꯇꯝꯁꯤꯗꯅꯤ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯁꯤꯟ ꯊꯨꯡꯅ ꯑꯣꯏꯈꯤꯕ ꯏꯔꯥꯡꯁꯤ꯫ ꯗꯣꯛꯇꯔꯅ ꯃꯤ ꯍꯥꯠꯂꯦ, ꯅꯤꯡꯊꯤ ꯍꯣꯁꯄꯤꯇꯥꯜꯅ ꯑꯅꯥꯕ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯏꯔꯥꯡ ꯌꯥꯝ ꯀꯟꯅ ꯍꯧꯈꯤ꯫ प्रजाꯒꯤ ꯗꯤꯃꯥꯟꯅ ꯍꯦꯟꯅ ꯀꯟꯈꯤꯕꯅ ꯁꯔꯀꯥꯔꯅꯁꯨ ꯃꯇꯝꯗꯨꯗ ꯅꯤꯡꯊꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯕ꯭ꯂꯦꯛ ꯂꯤꯁ ꯆꯟꯍꯟꯈꯤꯕꯅꯤ꯫ ꯏꯉꯦꯂꯩꯅꯗꯤ ꯑꯗꯨꯝꯅ ꯃꯌꯥꯝ ꯋꯥ ꯋꯥ ꯂꯥꯎꯕꯗꯨ ꯄꯥꯝꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯧꯄꯥꯁꯤꯡꯅ ꯃꯌꯥꯝꯕꯒꯤ ꯑꯁꯨꯝꯅ ꯊꯋꯥꯏ ꯃꯥꯡꯈꯤꯕꯁꯤꯅ ꯄꯦꯟꯗꯕ ꯆꯥꯛꯄ ꯍꯦꯟꯃꯟꯈꯤꯕꯅ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫
Yaima, hojikti nakhoi na pamlibado thunglaba natra. Itaima. Phana oiduna so nakhoi na pamliba pumba aina loina yakibani. Adubu pau silamdam sida leiriba mipum khuding na loina khangnaraba oi. Masina lambi achat awok singna nachanupi sigi punsibu tungda wangang na hanba pamlibra. Madi mapado migi hospital do da hatok pirakpane haibu wahaise. Nachanupi sina tahanba si pamlibra yaima. Taima karimta pamdeni. Makhoina ikhoida kaira I haiduna ikhoina muk chap manana moina tawrakpa adugumna tawba haunadeni. Nakhoi anina tawribado aisu khangdaba nate. Adubu itaima pamdre mayamna chibon hainabase. Ai taba pamdre. Yaimagi manau nupa atopaduga wangang na bangamdre inge leida makhoi anina tawruriba thabak asi matai mana pamlamdre aduna phana sauning ba waroba leikhrabasu amuk hanna mayam irang hauriba mafamduda ani du chatkhidre phana makhoi anina yaurudre hairabasu leibak miyam pumba khanghankibana achawa isu amadi oire victim oiriba ningthem khakta natana atopa lem hauriba patient mari dugi imung manung pumbadi irang tawriba khongjang changselibadu lepte